ngarang January tang kunma thoigi numidang pung taru makhairom tarakpa adwaida kuki khulai paiba singna mahaki nungsinajabbi nupi amadi mahaki fiancé haiba tare mahaki nupi gi manakta Nepal dagi halaktuna mahaki nupi gu unanaba laingaida phaduna pubikhraga nupi dubuna phamamna thamamlaga nupaduna awangba singlona pugatkiduna mafamna nongmaino kaptuna haptombagi pauna hojik manipur pumba pungnin nile nupa se atei kanasu nate koi maitei macha Kakching Khunau dagi mayang lambam Rishikanta koi chai 38 muk sure magasi mani nupuda kuki ga maitei ga lan songna jingai mage hajiki nupi Churachandpur dagi nupi Chingnu haukip haiba nupi asiga makoi ni luhongnaba khonarungidamakta mayum makai phawba semjana bathroom toilet pauna na semjilame haibagi wari hainari adi matung lan tholakpadagi maksi Nepal da thabak tawduna laikhibani magi nupi tuibungdagi Churachandpur tuibungdagi nupi asi unanabagidamakta mag laktuna leirabani hairi adubu mana lakti mamangda su group oriba kuki militant singa singdagi ayaba hana lawi habi wafam amusu social media phongdong ragli adubu KNO gumba su group ki militant singnadi hana makoi ayaba pami lawgi khokpi am tlaiti masigi matang makoi kaisu khangde amadi makoi gi nupi bisingda asigumba thabak tawani sin makopa kaisu leite hamen singmasu singdo waron thadoragli Hajik Rishikantana matau karamna maitei ga kuki asukanna lan sonai marak asida kuki gi jaga Churachandpur da sangduna magi nungsijana jaba nupi ni haibadu unaga saluribano haiba asi wahang amo heore mahak su Rishikantbu kuki militant sing aduna amamba marak aduda makokta nongmaiduna kaptuna hat kibi thong amadi mahana sidingida kuki militant sing aduda mahakpu kanbiu haibi mongda makhulona aduna yamna kijana mana makulona na haijabagi mami amakak makon thoktaba video footage sama social media da thadokpadu uri yamna nungaitaba thodongni amadi Rishikantgi mayum lamdam oriba Kakching Khunau da ngasi mak mayamna protest tawduna ban tawduna yamna kanna khongyang changsingkre amadi JC na singba semkare JC na hojik ban nasi pung humdaing thoye na komthokre aduga governor da makoina demand khara thajanle haiba demand sing adudi Rishikantgi haksang adu makoi laukhiroi kamba matam loroi haiba matamda makoi KSSC NI da sinagadawne haimna singba demand sing yauri amani Manipurgi achobo organization ama oriba kokominasu JC na talibi demand sing ani sawatkani amani Kakching Khunau myang lekoni haiba wafamchu phonokre asuna hojik oriba fibam masida Manipurda kuki ga maitei ga marakta nungsinanaba haiduna tampakta leiba maitei organization civil society kayana yamna kanna honaba amadi thadau inpina chingba organization kayagi lusingna singnasu honaduna yamna kanna sumba nungsiba mari ama sesinna gidong honaringi tanja asida achung thodo ama thoksalakpa haibisi yamna laibak tibni ikoi dingida Manipurgi officer nupi amanasu buffer zone haibisi leite bamna sagatpani mayamna bamna sajala pangki kibani makti dum chali haibna jing wafam phonglokibagi yamna chayen nai tanja oiba amadi Dr. Ngomcha Bimona buffer zone lei haiba matamda Manipur Sarkari Maikai degi buffer zone haibam talaiti haibna jingba senglo warung kya ama Manipur police na tharokiba adu mayamdo leina ngasi su yamna free da chatogin yaraba manba amadi amaga chatogin jaraba kuki kaya nadi maitegi tampak lamdam oriba lamdam sing asida laktuna poche injang napi phau leiba thodo wato kya ama thoe adu maitei singna makhoida kaigumba nomata ko aki tujung poluba leiti sumagi maitei amdi kuki anigi rangsiloi sinna punamang mission praja singi ingna shanti oina ngai phana leiba tau phangabdi habi mongda nungsinana khona dun lakpani adubu ngarangi tawdo asina maram oiga nauna maitei kuki anigi marakta nungsinadaba amadi thajanadabagi mairi dun haunu amona chukkale haiba wafamji thamjaningi Sarkari Maikai mara laiba sing khudakta dandi pihaningi mara laiba me sing phataba thabak tawba sing khudakta sarkarna dandi pirabadi ai lei haibadugi thajaba myangi thamoida leibi yai maram aduna mara laiba sing adu government na sungchoi joidana yamna tu matamda phadun dandi myam khana dandi pihaningi apamji thamjaraga ngasi dilosinjage thank you